पाउसे दी यमफप ओइबा मरोइबा पाउ खरा अपडेट तौजरे लेगाक ना मियाम कनबगी महत्ता लेगाक कनना बमाय ओनचिनदुना लगिरे लुप तरुक मणिपुर की चीफ मिनिस्टर एन बिरेन मसा याव फंक्शन सिंगदा एसओपी थुगाइतुना मियोइ लिसिंग लिसिंग पुलहलगा स्टेट असिदा कोविड-19 की फिबम लुरकलिबा असि मियामने एसओपी सिंग ngaktabigini aina maral siraka leithoknaba honariba asi tokpiyo मधुकी महूत माहिरोई लुप तरुकना तालिबा पॉइंट तरागनी थोई की डिमांड अदु थबक तो ओंथोको हाइना तक्सिलगले वाफम असि माहिरोई लुप एमसु देसाम केएसए एमएसएफ अमसुंग सोकना सिंधुना लुप तरुक असिना लेंगाक्ता पीखिबा डिमांड तरागनी थोई अदु थबक तो ओंथोको हाइना काइसापत लेमजम लेकाई कम्युनिटी हॉल दा पांगथोकिबा वाकत मिफमदा सोकी प्रेसिडेंट एमदना कुमारना फोंदोखिबने हिरम असिगी मतंग दा भागना मखाताना हाई लेगा कसना स्टेट असिदा कोविड-19 थेंगना पथमोइ सिंगना होनद्रे लेगा पसिंग मियाम कनबगी महत्ता लेगा कसी कनना पमाय ओनसिंदुना बाय इलेक्शन दा थवाई यावदुना लेरे लेगा मसाना सेमजबा एसओपी सिंग चीफ मिनिस्टर मसा यावना थुगाइदुना लेरगा मसिंदना मियामगी खनबा सादुना लेरे मरमदुना स्टेट असिगी हौजिक ओइरगलिबा फिबम असिदा माहिरोइ लुप तरुकना मियामगी दमकता खल्लगा लेगा ता थमखिबा कोविड-19 खक्तगी ओइबा यामत्रबदा फमुंग चांगा लेबा हॉस्पिटल अमा थंबा कोविड-19 थेंगना लेगा स्टेट पॉलिसी अमा अथुबदा सेमबा रिम्स नत्रगना जेनिम्स हॉस्पिटल की मनुंग अमदे नन कोविड पेशेंट सिंगदमक रिजर्व तौदुना थमगदबने हाइबा यावना डिमांड तरागनि थोई अदु थबक तो ओंथोको हाइबा वफमसु थमखे मियोय अमा थौरी यालगा सिरमले ngasi ayuk pung 5 rom taba matamda Moirang police station ki manung chanba phobala dagi nalon taba IBR Lambigi matai ama Nupa ama Thouri Yanduna Sirmle aire police dagi phangba pau gi matuk inna ayukta lobuk chatpa lekai gi miyoy singna urakpada ki khangba ngam khibane लेखिद्रब मियोय अदुगी ममिंग फुबाला अवांग मनिंग लेकाइदगी के इनाउगी मचानुपा अबोथे एलाइज बिसोनाथ चाही कुलुमदोय सुरबा मियोयने आइरे अतोप पाउ अमदना हाइरोक हायर सेकेंडरी स्कूल संकाट्रिंगैदा हाना लेबा ब्लॉक खरा सिधोकलगा साइन गहन तौबा कंडेम तवे DYF मणिपुर लेंगा के एजुकेशन डिपार्टमेंट के मखादा हाइरोक हायर सेकेंडरी स्कूल संगलेन असि संकाट्रिंगैदा स्कूल असि हाना लेजरिबा ब्लॉक खरा मरम खंगदना लानाय मियोय खराना सिधोकलगा साइन गहन बगी मौंगदा अपam लौनरिबा असि डेमोक्रेटिक यूथ फेडरेशन DYF हाइरो केंद्र ना अकन बमोंगदा जानिंगदा पग लोइना कंडेम तौरकले ngasi ki sidok pa horakliba school ase ki phibam yengcheladuna DYF ki joint secretary laisram kesana aikibada government ki school haibasi government ki property ne masi sidok patarabasu government ki order amagi matung ina sidok kom thogi amade polam sing asi government na miyam gi yai phagada ba iram amada signa bam thokpani natragana auction lauduna pithokadabane school authority ka DYF ki volunteers sing unabada hana lairiba block asi sidoklo haibagi order thokpasu leite adubo lana miyoi kharana sidoktuna apamba mongda tawba asi DYF na condemn tawi amade asigumba thodok asi kairokta masina ahanba nate hiram asi da mari leinaba leha ki education department ki minister amadi chief minister na miyeng changpinaba pongning singchelagle DYF की joint secretary लाइसरम किशन दा फोंगतोकिबदा था अनि अहुम असिदा education minister ना अहुम बा पुरकनी आइपदो असुमना सथरकलबदी education system जामना अगाइबा लाकनी आइखे मरगसिदा इम्फाल मोरे लंबी बन कौख्रे Sandang Conservation and Development Board ama state lenga simgadabini aina demand tawraduna Chanten district ki Animal Farmers Welfare Union Chadi AFWU ona tha sigi kuntari taki Imphal More lambi amade Central District Headquarter loina da lambi sing matam kaktana ban chatharagani aire Union asigi Finance Secretary Anthony Monsang na thadorakpa cherol amana ai Chandel District da National Livestock Mission ki makada lenga na karigumba thabak amada pakat pidaba District Veterinary Hospital amade Sub Center ki lefam thokpa infrastructure leitaba amade yengsin pidana leiba ki matang da lenga ta kayak na ajakhabasu ngasi bawa thabak ton thoktana leire Chandel amade Tengnopal District Manung da National Livestock Mission ki makada development workers sing development work sing maru oina poultry piggery fishery amade risk management ki thabak kaya ama district asida pakat pidana leire aire asiguma phibap asida district asigi sasan loiduna maru oina sandang methon joktuna hingjariba farmer singna khudong chadaba kaya mayokna tuna leire ana so phongdorakle maru oina singi sin inau culture ga mari leinaba indigenous animal sandang methon yokhanaba union asina honariba sida CSO sinaksu mapung phana sawat biu aire Union asigi maikedi National Livestock Mission ki makada paikat payaba thabak paikat paga loinana Sandang Conservation and Development Board ama athubada laingak na semgadabani amade risk management ki thabak mapung phana paikat kadabani Dari yauna singki area da livestock development program mapung phana implement tawraga farmer khudingmakta sarkar gi maikaida khudong chaba phanggadabani haina makata na phongdokhe demand hairiba demand sing asi tawduna pange khongchang asi changchin kadabani aire Union asina kauriba matam kaktaba pan manungda
Press amadi mai ising health kamari leina basing di komthokane aduga ban ki mayukda gari sing chathok sasin tawraklabadi maduda tholokpa apapa thakudingmak union asina daita puroi masa masana natraga sarkarna pugadabani haire amaromda nupi masa sing phibam phagat hanaba honaba matam oire henari nupi masa sing phibam phagat hanaba honaba matam oire aina social welfare minister okram henari na phongdokre Impal East District Administration International Day for Girls Sign Gamari Lainana DC Complex the Pangtokiba Beti Bazao Beti Parao campaign ki thoram da chief guest oina Sarujaki Minister na wapamasi Pangtokibane Hiram Kudimakta no Pimasa Singi Pipa Pagan Hanapamiam Puno Honaminaba Matam Oire Aina Paladuna Magna Haike Nupi Tawang na Tambaki Matanga Ate Atop State Chinga Sangdam Nabada Manipuna Pibam Pana Laire Iba Pabang and Banupi Masing Yam Leiba the Su State Asina Mangjil Tare UPSC na loba competitive exam yaw na tongan pa atho en tanabagi exam singda nupi masana nupa masada gi mangjil thare government amadi private sector gi makok thong ba phamthol kya su nupi na paire nupi gi mayukta sa thaba crime gi matang da minister na aike mipum khudimak amato oina khusam na dun nupi bata thi da oina tawba amasung hantare yangbagi thong le phanaba hona pam thoki thawrong gi saruk amo oina Impal East district gi mithoi mi helabe nupi masa singda minister na mana yan thoki thawrong matu da Impal East gi DC khumanthem daina SP Haubizam Jogesh Chandra amadi official kya susaruya ke Assam da Mahiroi punaba bank account hangba mathau tare Assam da langa ki mahi loisang sing da mahi tamliba Mahiroi punaba bank account hangba mathau taragane class 1 dagi na 12 phawba da tamliba Mahiroi sing da state lengak na direct benefit transfer DPT gi khotang da khotong chaba sing pangana ba thawrang lokhatlagane hiramasi gi mathang da mathau taba thabak thoram sing paikana ba exam service sikya avian mission ki office na district education authority sing da khan khe Special Training Center Residential School KGBB amadi Model School sing da class 1 dagina 12 phawbadak tamliba Mahiroi punamak khudakta bank account hangtokba mathau taragane November 13 phawbada mai pakna paket kadoriba thawrang asiki makhada state lengak na Mahiroi sing da tha khudinggi Sel Piragani Mahiroi sing da bank account hangba sel amata Mahiroi sing da bank account hangbada sel amata sangloi class 10 gi makhada leiba Mahiroi sing na mama natragana mapaga punna joint account hanggadabane Class 11 amsung 12 ki Mahiroi sing de masagi oijaba account hangba yagani haina samgriya sikya ki MD Kalyan Chakrabarti na phongdokhi laiga ki school sing tamliba Mahiroi sing da chauna kana ba phangan ke doriba thawrang asigi matang da mathau taba thabak thawram punamak khodak da lokhana ba inspector of school amade district elementary education officer punamak da khangan kre haire Assam da tongan ba private school ke lingkalak pa loina da laiga ki mahi tampham loisang sing sidarak padagi thawrang asi lokhalak pane Atop pau amadana Indiana phajiliba Chinese land mi thuna thadoklagane Indiana Eastern Ladakh ki yenariba border ki Damchok sector da detain tawkiba Chinese land mi ama thuna thadoklagane aire Housing chanariba protocol singi matuk ina mahak formality sing loiraba matungda social molto meeting point da Chinese officials ki maphamda hanba yahlagane corporate amuk oriba land mi adu aron atop ki ipau sing lobagi mission amada laklibra aibadu khangdoknabagi damakta housing wang paung chathare Indian Army ki statement amana aiki madudi corporal jang wang ya long kawi aina masakang bangamlaba PL ki lanmi ama October taraga mapanda LAC lana sangchilakhiba Eastern Ladakh ki Damchok sector da phakhe PL ki lanmi asin Indian agency sing da mahak India ki lamgi saruk ta sangchin kiba ama phana nabegi damakta yenaba Leiba border lan kibani aina phongdorakhe Indian Army ki matung ina PL ki lanmi asida oxygen jauna medical ki mateng chana thaknaba polam sing amasung aying badigi ngaktonga phirol sing pikhe PL ki mekede ki so mangki balanmi asigi maramda mahakpo kadai de leibagi aibagi matang da hajar palai haina Indian Army na phongdokhe India amasung China na yenarba border paring da lanmi amade khusu kholai kya pasinduna lainari bane Nakal maromda NEET 2020 fail oire haina Laothokkhraba candidate ama ST Catagory da topper Oiramle National Testing Agency NTA na conduct tawkiba medical tamning ba Mahiroi kya gi ming chanabagi asobe exam ama oiriba NEET exam 2020 da jam na chauna asoiba ama thorakle aire exam asiki result aidora pada mark sheet ta fail oire aina thorakhraba candidate amagi result amuk hana check tawbada ST category da India pumbagi topper Oiramle pawasi gi matung ina candidate asi Rajasthan ki Madhapur district ki Gangapur town dagi Mridul Rawat Chahi taragata churaba miyoi amane NTN October taraga thoruk thokiba result aduda magna apunba mark chatret kun gi manungta mark sohom kun ga mapan phangle aina thorakhe adubo answer script yang patam dadi mahaki phangleba point ase samga hompu oikhe magna phongdokibada result asi thorakpa matamda mahak masa phathaba ngamdabaga loinana haningai leitana kapkhe magna makata na phongdokibada NTN thokiba answer script amade
OMR sheet ta changdamnaduna agency asida mahaki phangliba mark yengsinbinaba tweet tawkhibane adumoinamak NTA na issue tawrakiba anisuba mark sheet adudasu amukasu soirakhe magna phangliba mark apunba asi chamga humpu oijarabasu wahina irakpadadi anagi asoiba adu amuk irakhe aduba mahakna amukasu NTA da contact tawraba matung mahakna phangliba asingba mark chatruk yankai asi figure da amadi wahina chumna iraktuna revise tawraba mark sheet asida isdiki all India topper oikre general category da all India rank su lising hom sanga umraga taret oire airi arubida content sing asike maroiba pau khara asiba pau damjariba manipur local news YouTube channel amadi Facebook page asidagi yengbiru punama pathaga chari loinana channel asina domda kanarabadi subscribe like and share toba kawbiganu punama po amukana thagachari